ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯆꯈꯤꯕ ꯌꯨ ꯇꯔꯟꯒꯤ ꯄꯥꯔꯠ 1 ꯁꯤꯔꯤꯁꯇꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯌꯨ ꯇꯔꯟꯒꯤ ꯄꯥꯔꯠ 2 ꯁꯤꯔꯤꯁ ꯉꯁꯤ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯖꯔꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯐꯖꯕꯅ ꯍꯦꯟꯃꯟꯗꯨꯅ ꯔꯤꯃꯦꯛ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯂꯦꯡꯒ꯭ꯋꯦꯖ ꯀꯌꯥꯗ ꯄꯨꯊꯣꯛꯈꯤ ꯑꯗꯨꯒ ꯍꯤꯟꯗꯤ ꯐꯤꯂꯝꯗ ꯅꯧꯅ ꯔꯤꯃꯦꯛ ꯑꯣꯏꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇꯁꯨ ꯏꯛꯇꯥ ꯀꯥꯄꯨꯔꯅ ꯐꯤꯂꯝ ꯑꯁꯤ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯐꯪꯂꯤ ꯑꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅꯕ ꯑꯩ ꯐꯤꯂꯝ ꯍꯧꯅꯕ ꯍꯣꯠꯅꯖꯒꯦ ꯁꯤꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯊꯥ ꯁꯥꯕ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯔꯆꯅꯥ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯕꯦꯒꯔ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯒꯔ ꯑꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯖꯒꯥꯗꯨꯗ ꯔꯆꯅꯥꯅ ꯆꯪꯂꯒ ꯇꯥꯃꯣ 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 ꯇꯥꯕ꯭ꯔꯣ ꯁꯦ ꯑꯩ ꯄꯨꯂꯤꯁꯅ ꯁꯨꯃꯥꯏꯅ ꯐꯨꯒꯅꯤꯅ ꯈꯜꯂꯨꯗ꯭ꯔꯦ ꯑꯗꯣ ꯇꯥꯃꯣ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯔꯆꯅꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯕꯦꯒꯔꯗꯨꯗ ꯄꯩꯁꯥ ꯄꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯕꯦꯒꯔ ꯑꯗꯨ ꯄꯩꯁꯥ ꯄꯨꯗꯕꯤꯗ ꯁꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯔꯆꯅꯥꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯍꯧꯋꯤ ꯇꯥꯟꯖꯥꯗꯨꯗ ꯑꯗꯤꯇ꯭ꯌꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯤꯇ꯭ꯌꯅ ꯈꯟꯕꯗꯤ ꯔꯆꯅꯥ ꯑꯁꯤ ꯉꯔꯥꯡ ꯃꯥꯒ ꯈꯠꯅꯈꯤꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯐꯣꯟ ꯇꯧꯔꯛꯈꯤꯕꯅꯤ ꯍꯜꯂꯣ ꯔꯆꯅꯥꯔꯣ ꯃꯥꯅꯤ ꯔꯆꯅꯥ ꯅꯪ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯂꯩꯒꯦ ꯅꯪ ꯉꯔꯥꯡꯁꯨ ꯐꯣꯟ ꯇꯧꯕ ꯄꯥꯏꯈꯠꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯗꯨꯒꯤ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯋꯥ ꯂꯣꯠꯀꯅꯨꯗ ꯋꯥ ꯂꯣꯠꯄ ꯅꯠꯇꯦꯗ ꯁꯨꯝ ꯊꯕꯛꯀꯤ ꯄ꯭ꯔꯦꯁꯔ ꯈꯔ ꯂꯩꯕꯁꯤꯗ ꯅꯪꯒꯤ ꯐꯣꯟ ꯄꯥꯏꯕ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ ꯑꯗꯣ ꯑꯗꯤꯇ꯭ꯌ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯑꯩ ꯀꯩꯅꯣ ꯑꯃ ꯎꯔꯦ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯃꯅ ꯔꯣꯗꯀꯤ ꯗꯤꯚꯥꯏꯗꯔꯗ ꯂꯩꯕ ꯕ꯭ꯂꯣꯛꯁꯤꯡꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯦ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯌꯨ ꯇꯔꯟ ꯂꯩꯒꯦ ꯇꯧꯕ ꯃꯇꯝꯗ ꯔꯆꯅꯥꯅ ꯊꯤꯡꯂꯝꯃꯤ ꯁꯤꯟ ꯑꯃ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯔꯆꯅꯥ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯍꯥꯏꯋꯦꯗ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯇ꯭ꯔꯥꯐꯤꯛ ꯊꯨꯒꯥꯏꯗꯨꯅ ꯃꯈꯣꯏꯅ ꯔꯣꯗꯀꯤ ꯗꯤꯚꯥꯏꯗꯔꯗ ꯂꯩꯔꯤꯕ ꯕ꯭ꯂꯣꯛꯁꯤꯡꯗꯨ ꯍꯥꯡꯇꯣꯛꯑꯦ ꯃꯤ ꯈꯔꯁꯨ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤ ꯄꯨꯂꯤꯁꯀꯤ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯃꯤꯁꯤꯡꯗꯨ ꯊꯥꯗꯣꯛꯈ꯭ꯔꯒ ꯂꯥꯎ ꯁꯦ ꯆꯪꯉꯨ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯐꯖꯅ ꯍꯥꯏꯔꯣ ꯃꯗꯨꯗꯒꯤ ꯔꯆꯅꯥꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯃꯅ ꯗꯤꯚꯥꯏꯗꯔꯒꯤ ꯕ꯭ꯂꯣꯛꯇꯨ ꯍꯥꯏꯗꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯃꯈꯣꯏꯁꯨ ꯊꯤꯡꯉꯤ ꯑꯩꯅ ꯍꯥꯏ ꯇꯧꯅꯨ ꯀꯩꯅꯣ ꯂꯣꯏ ꯇꯧꯔꯤꯗꯨꯕꯣ ꯂꯝꯕꯤꯒꯤ ꯁꯣꯛꯇ ꯂꯩꯕ ꯗꯤꯚꯥꯏꯗꯔꯁꯤꯕꯨ ꯀꯩꯒꯤꯅꯣ ꯂꯣꯏ ꯂꯧꯊꯣꯛꯏꯁꯤꯕꯣ ꯅꯪ ꯅꯊꯧ ꯂꯩꯇꯅ ꯅꯊꯧ ꯁꯥꯏ ꯀꯩꯒꯤꯅꯣ ꯃꯃꯥꯅ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯏꯅꯦꯄꯣꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯏꯅꯦꯄꯣꯛ ꯁꯥꯕꯤꯔꯅꯨ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯆꯠꯄꯤꯈ꯭ꯔꯣ ꯃꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ NGO ꯇꯧꯕ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤꯕ ꯆꯠꯂꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯑꯩꯈꯣꯏ ꯁꯤꯗꯩ ꯑꯗꯨꯝ ꯂꯩꯊꯣꯛꯑ ꯆꯠꯈꯤꯅꯤ ꯅꯈꯣꯏ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯁꯤꯒꯤ ꯗꯤꯚꯥꯏꯗꯔꯗ ꯂꯩꯕ ꯕ꯭ꯂꯣꯛꯁꯦ ꯍꯦꯛꯇ ꯍꯥꯡꯗꯣꯏꯁꯦ ꯁꯤꯒꯤ ꯐ꯭ꯂꯥꯏꯑꯣꯚꯔꯁꯤꯗ ꯅꯣꯏꯅ ꯌꯨ ꯇꯔꯟ ꯂꯩꯔ ꯆꯠꯈ꯭ꯔꯗꯤ ꯊꯣꯛꯇꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯅꯪ ꯈꯛꯇꯅꯤ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏ ꯆꯠꯇꯧꯕ ꯆꯠꯀꯅꯤ ꯅꯪ ꯌꯦꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯁꯤꯗꯩꯗ ꯃꯁꯤꯗꯩꯗ ꯌꯨ ꯇꯔꯟ ꯂꯩꯔ ꯆꯠꯄꯁꯦ ꯑꯥꯏꯟꯅ ꯌꯥꯗꯦ ꯀꯔꯤꯒꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯁꯤ ꯐ꯭ꯂꯥꯏꯑꯣꯚꯔꯁꯤꯕꯨ ꯂꯣꯏ ꯅꯄꯥꯒꯤ ꯐ꯭ꯂꯥꯏꯑꯣꯚꯔ ꯑꯗꯨ ꯇꯥꯔꯗꯤ ꯐꯔꯦ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕ ꯑꯃ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯤꯗꯒꯤ ꯆꯨꯝꯅ ꯆꯠꯂꯒꯦ ꯑꯗꯨꯗꯨꯒ ꯅꯪꯁꯨ ꯇꯣꯡꯉꯒ ꯂꯥꯛꯎꯗꯅ ꯑꯗꯨꯗꯤ ꯌꯥꯒꯗ꯭ꯔꯣ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯔꯆꯅꯥꯅ ꯍꯥꯏꯕ ꯇꯥꯗꯕ ꯃꯈꯩ ꯌꯨ ꯇꯔꯟ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯔꯆꯅꯥꯅ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯐꯣꯇꯣ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯣꯇꯣ ꯀꯥꯞꯄꯤꯔꯣꯅ ꯀꯥꯞꯄꯨꯁꯦ ꯑꯩ ꯁꯤ ꯄꯣꯁꯁꯤꯗ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯑꯗꯨꯗꯨꯒ ꯐꯦꯁꯕꯨꯛꯇ ꯍꯥꯞꯄꯣ ꯑꯗꯨꯗꯨꯒ ꯅꯪ ꯐꯖꯅ ꯂꯥꯏꯛꯇꯤ ꯐꯪꯒꯗꯕꯅꯤ ꯑꯗꯨꯗꯨꯒ ꯐꯣꯇꯣꯗ ꯑꯩꯉꯣꯟꯗꯁꯨ ꯇꯦꯛ ꯇꯧꯁꯜꯂꯛꯎꯀꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯔꯆꯅꯥꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯒ ꯄꯥꯎꯗꯨ ꯇꯝꯅꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯆꯅꯥꯅ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔꯗꯨꯗ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯃꯈꯣꯏ ꯑꯅꯤꯁꯦ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯌꯨ ꯇꯔꯟ ꯂꯩꯔ ꯆꯠꯈꯤꯕꯅꯤ ꯉꯥꯏꯈꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯅ ꯃꯁꯤꯒꯤ ꯀꯦꯁꯁꯤꯒ ꯅꯪꯒ ꯀꯩ ꯃꯔꯤ ꯂꯩꯅꯗꯅꯣ ꯅꯪꯅ ꯁꯤꯗꯩꯗ ꯄꯥꯎ ꯇꯝꯕ ꯂꯥꯛꯏꯁꯦ ꯁꯥꯔ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯍꯦꯛ ꯁꯤꯕꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯁꯥꯔꯗ ꯄꯥꯎ ꯇꯝꯕ ꯂꯥꯛꯄꯅꯤ ꯀꯔꯤꯕ ꯅꯪꯁꯤꯕꯨ ꯗꯤꯇꯦꯛꯇꯤꯚ ꯂꯣ CID ꯔꯣ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯒꯗꯕꯅꯤꯀꯣ ꯅꯪꯉꯣꯟꯗ ꯃꯁꯤ ꯀꯦꯁꯁꯤꯒꯅꯦ ꯃꯔꯤ ꯂꯩꯅ ꯇꯥꯔꯗꯤ ꯅꯪ ꯁꯣꯏꯗꯅꯀꯤ ꯗꯁꯥ ꯇꯥꯅꯤ ꯍꯥꯏꯕꯅꯤꯀꯣ ꯃꯗꯨꯗꯒꯤ ꯔꯆꯅꯥꯅ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯑꯩꯗꯤ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯈꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯗꯨꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯌꯥꯔꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯌꯥꯔꯦ ꯒꯦꯠ ꯑꯥꯎꯠ ꯃꯗꯨꯗꯒꯤꯗꯤ ꯔꯆꯅꯥ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯒꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯅꯥꯌꯛꯇ ꯍꯥꯏꯔꯛꯈꯤ ꯅꯥꯌꯛ ꯅꯪ ꯅꯃꯥꯟꯅꯕꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯝꯇ ꯊꯦꯝꯃꯨꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯨ ꯃꯥ ꯁꯣꯏꯗꯒꯤ ꯗꯁꯥ ꯇꯥꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯌꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤ SI ꯅꯥꯌꯛꯅ ꯔꯆꯅꯥꯗ ꯀꯧꯈꯤ ꯔꯆꯅꯥ ꯇꯥꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯥꯔ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯔꯆꯅꯥꯅ ꯑꯝꯇ ꯁꯥꯎꯈꯤ ꯅꯨꯡꯉꯥꯏꯈꯣꯀꯣ ꯁꯥꯔ ꯅꯣꯏꯁꯤꯕꯨ ꯌꯥꯝ ꯑꯁꯥꯝ ꯀꯦꯌꯔꯂꯦꯁ ꯑꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯦꯌꯔꯂꯦꯁ ꯑꯣꯏꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯈꯣꯏꯁꯨ ꯈꯪꯉꯤꯗꯣ ꯃꯉꯥꯏ ꯑꯩꯈꯣꯏꯁꯨ ꯁꯦꯅꯤꯌꯔꯁꯤꯅ ꯍꯥꯏꯔꯛꯄꯁꯤꯅꯦ ꯃꯇꯨꯡ ꯏꯟꯅ ꯆꯠꯇ ꯌꯥꯗꯅ ꯇꯧꯔꯤꯅꯤꯅꯦ ꯁꯥꯔ ꯉꯔꯥꯡ ꯁꯥꯔꯒꯤ ꯃꯃꯥꯡꯗ ꯂꯣꯌꯔ ꯑꯃ ꯁꯤꯈꯤꯗꯨꯕꯨ ꯁꯥꯔꯒꯤ ꯃꯃꯥꯡꯗ ꯅꯠꯇꯕꯔꯣ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯃꯤ ꯑꯃ ꯁꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯅ ꯑꯁꯥꯝ ꯀꯦꯌꯔꯂꯦꯁ ꯑꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯔꯆꯅꯥ ꯑꯩꯈꯣꯏꯁꯨ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯑꯩꯈꯣꯏ ꯏꯟꯁꯄꯦꯛꯇꯔꯁꯤꯅ ꯑꯣꯔꯗꯔ ꯄꯤꯔꯝꯗꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯔꯤꯅꯤꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ
ꯑꯣꯔꯗꯔ ꯏꯜ ꯂꯩꯔꯣꯀꯣ ꯑꯗꯨꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤ ꯁꯤꯕ ꯈꯣꯠꯄ ꯌꯥꯎꯇꯥꯔꯗꯤꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯀꯛ ꯐꯝꯗꯨꯅ ꯂꯩꯔꯣꯏꯀꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯆꯅꯥ ꯆꯠꯈꯤꯔꯝꯃꯤ ꯅꯥꯌꯛꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯌꯨꯇꯔꯟ ꯂꯩꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯂꯤꯁꯀꯤ ꯕꯦꯁꯃꯦꯟ ꯑꯃꯗ ꯇꯨꯃꯤꯟꯅ ꯀꯅꯥ ꯈꯪꯍꯟꯗꯕꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯣꯛ ꯇꯧꯗꯨꯅ ꯊꯝꯃꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯆꯅꯥ ꯑꯃꯁꯨꯡ ꯅꯥꯌꯛꯅ ꯃꯈꯣꯏꯁꯤ CCTV ꯀꯦꯃꯦꯔꯥꯗꯒꯤ ꯃꯣꯅꯤꯇꯔ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯐꯝꯗꯨꯗ ꯅꯨꯄꯥ ꯑꯃꯗꯤ ꯂꯣꯡꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯗꯨꯅ ꯅꯪ ꯀꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯔꯥꯖꯨ ꯍꯧꯒꯠꯂꯣ ꯑꯃꯨꯛ ꯍꯤꯗꯥꯛ ꯊꯛꯆꯜꯂꯕ ꯒꯨꯂꯤ ꯆꯥꯁꯜꯂꯤꯔꯕ ꯅꯪ ꯇꯧꯔꯤꯗꯣ ꯆꯣ ꯌꯦꯡꯉꯣ ꯑꯩꯁꯦ ꯁꯤꯗꯩꯗꯅꯦ ꯇ꯭ꯔꯦꯞ ꯇꯧꯔ ꯂꯩꯔꯕꯅꯤ ꯅꯪꯅꯅꯦ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯨꯕꯩꯅꯦꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯄꯦꯜꯂꯕꯖꯥꯠꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨ ꯀꯔꯤ ꯋꯥꯈꯜ ꯂꯥꯛꯄꯗꯒꯤꯅꯣ ꯈꯪꯗꯦ ꯔꯆꯅꯥ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔꯁꯤꯡꯁꯦ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯃꯗ ꯀꯣꯟꯁꯇꯦꯕꯜꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯃꯥꯏꯁꯦ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦ ꯈꯪꯗꯦꯗ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯉꯤꯖꯥꯠꯅꯣ ꯁꯥꯔ ꯁꯤꯒꯤꯁꯤꯕꯨ ꯀꯔꯝꯕ ꯖꯒꯥꯅꯣ ꯑꯩꯈꯣꯏ ꯕꯦꯁꯃꯦꯟꯗꯅꯤꯗ ꯁꯥꯔ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯈꯥ ꯂꯩꯁꯤꯕꯨ ꯑꯗꯨꯝ ꯌꯥꯗꯣꯏꯖꯥꯠꯂꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯝ ꯂꯩꯖꯁꯅꯤ ꯁꯤ ꯃꯩꯁꯤꯡꯁꯦ ꯃꯨꯠꯊꯠꯂꯣ ꯃꯣꯏ ꯇꯨꯝꯕꯗ ꯅꯨꯡꯉꯥꯏꯅꯕ ꯃꯣꯏ ꯇꯨꯝꯗꯧꯔ ꯃꯥꯜꯂꯦꯀꯣ ꯃꯗꯨꯗꯩꯗꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯃꯈꯣꯏꯅ ꯇꯨꯝꯕꯗꯨꯕꯨ ꯃꯩ ꯃꯨꯠꯊꯠꯂꯝꯃꯤ ꯃꯩ ꯃꯨꯠꯊꯠꯄ ꯃꯇꯝꯗ ꯑꯗꯤꯇ꯭ꯌꯗꯨꯁꯨ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯔꯆꯅꯥꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯅꯣꯠ ꯔꯤꯆꯦꯕꯜ ꯇꯥꯔꯝꯃꯤ ꯔꯆꯅꯥ ꯑꯃꯁꯨꯡ ꯅꯥꯌꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯑꯕꯅꯤ ꯔꯆꯅꯥꯁꯦ ꯆꯥ ꯊꯛꯎ ꯁꯥꯔ ꯌꯥꯔꯅꯤ ꯑꯩ ꯊꯛꯑꯔꯣꯏ ꯁꯦ ꯁꯤꯡ ꯌꯥꯎꯕ ꯆꯥꯅꯤꯁꯦ ꯊꯛꯆꯜꯂꯨ ꯅꯣꯡꯒ ꯆꯨꯕꯁꯤꯗꯕꯀꯣ ꯁꯥꯔꯅ ꯑꯩꯕꯨ ꯊꯥꯖꯕ ꯅꯠꯇ꯭ꯔꯣ ꯁꯥꯔ ꯃꯈꯣꯏꯁꯦ ꯀꯁꯇꯗꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯔꯆꯅꯥ ꯃꯁꯤ ꯑꯩꯒꯤ ꯊꯕꯛꯅꯤꯅꯦ ꯑꯩ ꯑꯇꯣꯞꯄ ꯆꯥꯟꯁ ꯑꯝꯇ ꯂꯧꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯤꯇꯪ ꯆꯦꯛꯁꯤꯜꯂꯝ ꯇꯥꯔꯗꯤ ꯂꯣꯌꯔꯁꯨ ꯁꯤꯔꯝꯃꯣꯏꯗꯕꯅꯤ ꯂꯣꯌꯔ ꯍꯦꯛ ꯁꯤꯕꯗꯒꯤꯗꯤ ꯑꯩ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕ ꯍꯧꯔꯕꯅꯤ ꯁꯥꯔ ꯃꯗꯨꯒꯤ ꯂꯣꯌꯔ ꯀꯦꯁꯇꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯀꯩꯀꯩ ꯂꯩꯒꯦ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯣ ꯃꯍꯥꯛꯁꯦ ꯂꯣꯟ ꯃꯌꯥꯝ ꯂꯧꯋꯦꯅ ꯍꯥꯏ ꯑꯗꯨꯗꯨꯒꯤ ꯃꯍꯥꯛꯁꯦ ꯁꯨꯁꯥꯏꯠ ꯇꯧꯋꯤꯅꯦ ꯍꯥꯏꯕꯅꯤ ꯁꯥꯔ ꯑꯩꯗꯤ ꯃꯥꯁꯦ ꯁꯨꯁꯥꯏꯠ ꯇꯧꯔꯤꯁꯦ ꯃꯤꯅꯗꯤ ꯈꯪꯗꯕ ꯑꯗꯨꯕꯨ ꯌꯨꯇꯔꯟ ꯂꯧꯕꯗꯩꯅꯦꯁꯦ ꯑꯩꯗꯤ ꯈꯜꯂꯤ ꯀꯅꯦꯛꯁꯟ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯁꯥꯔ ꯃꯗꯨꯗꯒꯤ ꯀꯣꯟꯁꯇꯦꯕꯜꯗꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯥꯔ ꯑꯝꯇ ꯆꯪꯕꯤꯔꯛꯑꯣ ꯀꯗꯧꯔꯦ ꯔꯃꯦꯁ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯑꯗꯨꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯗꯨ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯠ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯠ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯠ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯑꯣꯡꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡꯁꯦ ꯀꯤꯔꯝꯃꯤ ꯃꯗꯨꯒꯤ ꯅꯥꯌꯛꯅ ꯍꯥꯏꯔꯛꯈꯤ ꯁꯨꯏꯁꯣꯟ ꯑꯗꯨ ꯇꯧꯔꯁꯨ ꯃꯩ ꯊꯥꯜꯂꯣ ꯑꯗꯨ ꯁꯛꯇꯤ ꯀꯧꯔꯣ ꯆꯠꯂꯣ ꯁꯥꯔ ꯍꯣꯏ ꯆꯠꯆꯔꯒꯦ ꯑꯗꯨꯒ ꯀꯣꯟꯁꯇꯦꯕꯜꯗꯨ ꯀꯤꯅ ꯆꯠꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯃꯝꯕꯗꯨꯗ ꯃꯈꯣꯏꯗꯨ ꯑꯃꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯅ ꯃꯅꯤꯡ ꯃꯃꯥꯡ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠꯀꯤ ꯁꯥꯌꯨꯝ ꯑꯃ ꯂꯥꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯡꯁꯤꯠꯀꯤ ꯁꯥꯌꯨꯝ ꯑꯗꯨꯅ ꯐꯨꯔꯤꯠ ꯍꯪꯒꯄꯥꯟ ꯂꯤꯠꯂꯤꯕ ꯔꯥꯖꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯔꯥꯖꯨꯁꯦ ꯄꯣꯁꯦꯁ ꯇꯧꯔꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯈꯤ ꯐꯨꯕ ꯃꯇꯝꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯔꯥꯖꯨ ꯀꯩꯅꯣ ꯅꯪ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯛꯇꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯁꯛꯇꯤꯗ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯁꯦ ꯑꯃꯒ ꯐꯨꯅꯔꯤꯁꯦ ꯑꯝꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯁꯨ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯃꯣꯏ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯁꯛꯇꯤꯗꯨ ꯁꯣ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯃꯁꯣꯝ ꯅꯥꯀꯟꯗꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯐꯨꯅꯔꯝꯃꯤ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯐꯨꯔꯤꯠ ꯍꯪꯒꯄꯥꯟ ꯂꯤꯠꯄ ꯔꯥꯖꯨꯗꯨ ꯑꯃꯨꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗ ꯔꯥꯖꯨꯗꯨ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯑꯃꯨꯛ ꯐꯨꯕ ꯍꯧꯈꯤ ꯁꯥꯔ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯐꯨꯅꯔꯦ ꯍꯥꯏꯗꯨꯅ ꯔꯆꯅꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯥꯌꯛꯁꯨ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ CCTV ꯀꯦꯃꯦꯔꯥꯗ ꯌꯦꯡꯕ ꯃꯇꯝꯗ ꯁꯛꯇꯤꯅ ꯊꯣꯡ ꯍꯥꯡꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯕꯗꯨ ꯌꯥꯔꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯐꯨꯔꯤꯠ ꯍꯪꯒꯄꯥꯟ ꯂꯤꯠꯄ ꯔꯥꯖꯨꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯅꯣꯏꯗ ꯌꯨꯇꯔꯟ ꯂꯩꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯨꯠꯀꯤ ꯃꯈꯣꯟ ꯁꯥꯔꯒ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯩꯗ ꯑꯃꯗꯨꯁꯨ ꯃꯁꯥ ꯀꯟꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯐꯨꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯪꯈꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯛꯈꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯁꯛꯇꯤꯅ ꯀꯦꯃꯦꯔꯥꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯔ ꯁꯣ ꯍꯥꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯒꯤꯗꯤ ꯅꯥꯌꯛꯅ ꯄ꯭ꯔꯚꯥꯀꯔ ꯀꯧꯈꯤ ꯑꯗꯨꯒ ꯁꯔꯚꯤꯂꯦꯟꯁ ꯔꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯈꯤ ꯃꯈꯣꯏꯅ ꯐꯨꯅꯕꯗꯨ ꯎꯕ ꯃꯇꯝꯗ ꯔꯆꯅꯥꯗꯤ ꯄꯨꯡꯀꯤ ꯀꯤꯔꯝꯈꯤ ꯑꯗꯨꯒ ꯅꯥꯌꯛꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯂꯝꯗꯦ ꯃꯗꯒꯤ ꯄ꯭ꯔꯚꯥꯀꯔ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯌꯛꯅ ꯁꯦ ꯆꯠꯂꯣꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯦꯡꯉꯨꯁꯦ ꯑꯩ ꯆꯠꯂꯒꯦꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯔ ꯑꯗꯨꯝ ꯂꯩꯍꯧꯕ ꯌꯥꯅꯤ ꯑꯩ ꯆꯠꯂꯒꯦꯅ ꯄ꯭ꯔꯚꯥꯀꯔꯗꯨ ꯃꯈꯣꯏꯅ ꯂꯩꯕ ꯕꯦꯁꯃꯦꯟ ꯃꯈꯥꯗ ꯆꯪꯂꯝꯃꯤ ꯃꯈꯣꯏ ꯐꯨꯅꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅꯁꯨ ꯁꯣꯗꯣ ꯍꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯄ꯭ꯔꯚꯥꯀꯔꯅ ꯁꯣꯗꯨ ꯄꯨꯗꯨꯅ ꯊꯣꯡ ꯍꯥꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯃꯛꯇꯁꯨ ꯊꯣꯡꯗꯣ ꯍꯥꯡꯕ ꯌꯥꯗꯦ ꯑꯁꯣꯝ ꯃꯅꯨꯡꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯨꯅꯕꯗ ꯅꯥꯏ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯤ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯑꯣꯡꯗꯨ ꯎꯕ ꯃꯇꯝꯗ
ꯅꯥꯌꯛꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯁꯣꯗꯣ ꯍꯥꯡꯅꯕ ꯍꯣꯠꯅꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯊꯣꯡꯅꯥꯎ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯃꯈꯨꯠ ꯊꯤꯟꯗꯣꯛꯇꯨꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯄ꯭ꯔꯚꯥꯀꯔꯅ ꯁꯥꯔ ꯊꯣꯡꯁꯦ ꯍꯥꯡꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯥꯌꯛꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯈꯤ ꯑꯗꯨꯒ ꯊꯣꯡꯗꯣ ꯍꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯀꯦꯃꯦꯔꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯔꯥꯖꯨꯗꯨꯅ ꯔꯆꯅꯥꯗ ꯅꯪꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯎꯄꯥꯏ ꯂꯩꯃꯟꯗꯗꯨꯅ ꯅꯥꯌꯛꯅ ꯃꯍꯥꯛꯀꯤ ꯁꯥꯔꯚꯤꯁ ꯔꯤꯚꯣꯜꯚꯔ ꯂꯧꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯀꯥꯞꯐꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯃꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯕꯨ ꯍꯣꯠꯅꯔꯦ ꯍꯥꯏꯗꯨꯅꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯗꯤ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯩ ꯃꯨꯠꯈꯤꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯅꯔꯛꯏ ꯃꯗꯨꯗꯩꯗ ꯊꯣꯡ ꯑꯗꯨ ꯁꯣ ꯍꯥꯡꯕ ꯎꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯖꯦꯜ ꯃꯅꯨꯡꯗ ꯆꯪꯂꯒ ꯑꯅꯤꯗꯣ ꯈꯥꯝꯗꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯔꯥꯖꯨꯅ ꯅꯥꯌꯛꯀꯤ ꯁꯥꯔꯚꯤꯁ ꯔꯤꯚꯣꯜꯚꯔ ꯑꯗꯨ ꯃꯨꯟꯗꯨꯅ ꯅꯥꯌꯛꯄꯨ ꯅꯣꯡꯃꯩ ꯅꯝꯃꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯔꯆꯅꯥꯗ ꯄꯨꯛꯀꯤ ꯀꯤꯈꯤꯔꯝꯃꯤ ꯑꯗꯨꯒ ꯔꯆꯅꯥꯅ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯔꯝꯃꯤ ꯔꯆꯅꯥ ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯟꯗꯨꯅ ꯑꯗꯤꯇ꯭ꯌꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯤꯇ꯭ꯌꯒ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯗꯨ ꯔꯆꯅꯥꯅ ꯍꯥꯏꯔꯛꯈꯤ ꯑꯗꯤꯇ꯭य ꯑꯩꯁꯦ ꯃꯇꯝ ꯈꯔ ꯅꯪꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯃꯨꯗ꯭ꯔꯦ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯈꯤ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯍꯦꯜꯂꯦ ꯑꯗꯣ ꯑꯩ ꯃꯊꯥ ꯈꯔ ꯁꯥꯕꯒꯤꯅꯦ ꯀꯔꯤ ꯃꯊꯥ ꯁꯥꯏꯅꯣ ꯃꯤ ꯗꯤꯁꯇꯔꯕ ꯇꯧꯔꯛꯄ ꯌꯥꯎꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯂꯪꯊꯔꯛꯄ ꯌꯥꯎꯕ꯭ꯔꯣ ꯃꯤꯒꯤ ꯅꯠꯇꯦꯗ ꯑꯩ ꯋꯥꯔꯛ ꯄ꯭ꯔꯦꯁꯔ ꯈꯔ ꯂꯩꯗꯨꯅ ꯃꯊꯥ ꯁꯥꯕꯅꯤ ꯑꯣ ꯐꯔꯦ ꯑꯗꯣ ꯅꯪ ꯋꯥꯔꯛ ꯄ꯭ꯔꯦꯁꯔꯗꯣ ꯀꯣꯝꯅꯕꯒꯤꯗꯃꯛꯇ ꯑꯩ ꯅꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯒꯦ ꯀꯔꯤ ꯁꯔꯄ꯭ꯔꯥꯏꯖꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯑꯥꯔ.ꯀꯦ.ꯄꯨꯔꯝꯒꯤ ꯐ꯭ꯂꯥꯏꯑꯣꯚꯔ ꯃꯊꯛꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯃꯤꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯨꯅꯤ ꯃꯁꯤꯗ ꯂꯩꯔꯤꯁꯦ ꯔꯤꯄꯣꯔꯠ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯆꯅꯥꯅ ꯀꯩꯅꯣꯝꯃ ꯈꯜꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯁꯤꯁꯤꯇꯤꯚꯤ ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯁꯤꯡꯗꯨ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯌꯦꯡꯂꯝꯃꯤ ꯀꯦꯃꯦꯔꯥ ꯑꯃ ꯑꯦꯡꯒꯜꯗꯨ ꯌꯦꯡꯒꯦ ꯑꯃ ꯑꯦꯡꯒꯜꯗꯨ ꯑꯃꯨꯛ ꯌꯦꯡꯉꯨ ꯑꯗꯨꯃꯨꯛ ꯊꯥꯔꯛꯎ ꯃꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯅꯥꯌꯛꯇꯨꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯅꯝꯈꯤꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯅꯥꯌꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯂꯩꯔꯝꯗꯦ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯅꯣꯡꯃꯩꯗꯨꯅ ꯀꯥꯞꯇꯨꯅ ꯁꯤꯖꯈꯤꯕ ꯑꯣꯏ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕ ꯃꯇꯝꯗ ꯅꯥꯌꯛꯁꯦ ꯍꯩꯅꯔꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯁꯥꯎꯔꯒ ꯅꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯂꯩꯕ ꯃꯤꯁꯤꯕꯨ ꯀꯔꯤꯗꯧꯕꯒꯤ ꯁꯤꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯥꯌꯛꯇ ꯆꯩꯔꯛꯈꯤꯔꯝꯃꯤ ꯀꯔꯤꯅꯣ ꯅꯥꯌꯛ ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯈꯣꯏꯁꯤꯡꯁꯨ ꯐꯨꯅꯕ ꯑꯃꯅ ꯃꯊꯟꯇ ꯁꯤꯖꯕ ꯑꯗꯨꯁꯨ ꯅꯣꯡꯃꯩꯁꯨ ꯀꯥꯞꯄ ꯑꯗꯨꯒ ꯃꯤ ꯑꯅꯤꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯁꯤꯔꯤꯁꯦ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯍꯥꯟꯅ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯦꯅꯤꯌꯔꯅ ꯍꯥꯏꯕ ꯏꯜꯂꯨ ꯍꯥꯏꯕꯁꯤ ꯅꯣꯏ ꯁꯨꯡꯏꯟ ꯏꯟꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯨꯒ ꯅꯈꯣꯏꯁꯤꯡꯁꯤꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯇꯣꯞꯄꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯁꯨ ꯃꯉꯥꯏꯔꯦ ꯅꯈꯣꯏ ꯅꯃꯥꯡꯗ ꯃꯤ ꯐꯨꯅꯔꯒ ꯃꯤ ꯍꯥꯠꯅꯔꯤꯗꯨꯕꯨ ꯅꯈꯣꯏ ꯌꯦꯡꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯀꯩꯗꯧ ꯂꯩ ꯃꯗꯨꯅ ꯅꯥꯌꯛꯅ ꯁꯥꯔ ꯃꯈꯣꯏ ꯀꯩꯝꯇ ꯌꯥꯎꯖꯗꯕꯅꯤ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯂꯧꯖꯒꯅꯤ ꯌꯥꯔꯦ ꯁꯥꯔ ꯑꯗꯨꯕꯨ ꯃꯁꯤꯗ ꯀꯅꯦꯛꯁꯟ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯃꯁꯤꯗꯩꯗ ꯁꯤꯔꯤꯁꯦ ꯁꯨꯄꯔꯅꯦꯆꯔꯦꯜ ꯑꯃ ꯌꯥꯎꯕꯗꯤ ꯃꯥꯜꯂꯤ ꯀꯔꯤꯒꯤ ꯁꯨꯄꯔꯅꯦꯆꯔꯦꯜꯅꯣ ꯃꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯅꯦꯛꯁꯟ ꯑꯅꯤ ꯈꯛꯇꯅꯤ ꯅꯪꯒꯅꯦ ꯅꯨꯄꯤ ꯃꯆꯥ ꯔꯆꯅꯥꯗꯨꯒ ꯈꯛꯇꯅꯤ ꯇꯟꯖꯥꯗꯨꯗ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯆꯦ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯏꯟꯁꯄꯦꯛꯇꯔꯗ ꯄꯤꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯅꯪ ꯁꯁꯄꯦꯟ ꯇꯧꯔꯗꯕꯅꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯗꯨ ꯅꯍꯥꯛ ꯏꯟꯀ꯭ꯋꯥꯏꯔꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯪ ꯁꯁꯄꯦꯟ ꯑꯣꯏꯔꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯔꯆꯅꯥ ꯑꯗꯨ ꯌꯨꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯌꯨꯝꯗꯨꯒꯤ ꯕꯦꯜ ꯈꯤꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯔꯤꯇꯦꯁꯂꯥ ꯃꯥꯅꯦ ꯑꯩ ꯔꯆꯅꯥꯅꯤ ꯑꯩꯁꯦ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯊꯕꯛ ꯇꯧꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯕ ꯄꯥꯝꯃꯦ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯑꯩꯁꯦ ꯑꯥꯔ.ꯀꯦ.ꯄꯨꯔꯝꯗ ꯑꯦꯛꯁꯤꯗꯦꯟ ꯇꯣꯏꯅ ꯊꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯣꯔꯤ ꯑꯃ ꯏꯕꯅꯤ ꯑꯗꯨꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡꯗꯨꯗ ꯆꯪꯂꯝꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯤꯇꯦꯁꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯑꯩꯁꯦ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯁꯦ ꯓꯔꯅꯥ ꯀꯧꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯥꯌꯥ ꯀꯧꯏ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯓꯔꯅꯥꯒ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯓꯔꯅꯥꯒ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁ꯭ꯋꯥꯏꯗ ꯃꯥꯁꯦ ꯁ꯭ꯀꯨꯜꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅ ꯑꯩꯒꯤ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯁꯦ ꯃꯥꯡꯈꯤꯔꯝꯃꯤ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯌꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯓꯔꯅꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯃꯥꯌꯥ ꯑꯁꯤ ꯃꯍꯥꯛ ꯄꯨꯗꯨꯅ ꯄꯣꯠ ꯂꯩꯕ ꯆꯠꯂꯝꯃꯤ ꯓꯔꯅꯥ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯣ ꯃꯥꯔꯆꯀꯤ ꯇꯥꯡ 4ꯅꯤ ꯑꯗꯣ ꯅꯪ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯗꯨꯒꯤ ꯗꯤꯇꯦꯜꯁꯤꯡꯗꯨ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ
ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯌꯥ ꯀꯧꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯑꯗꯨ ꯃꯥꯌꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯈꯤ꯫ ꯑꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯇꯦꯡ ꯅꯤꯖꯈꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯓꯔꯅꯥꯗꯨ ꯇꯣꯏꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯓꯔꯅꯥꯗꯨ ꯊꯤꯕ ꯈꯪꯂꯝꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯊꯣꯡꯒꯤ ꯃꯈꯥꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯊꯣꯡꯒꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯦꯡꯗꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯄꯨꯂꯤꯁꯅꯁꯨ ꯀꯦꯁ ꯑꯗꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯝ ꯊꯨꯅ ꯊꯧꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯥꯁꯠ ꯗ꯭ꯔꯥꯏꯚꯤꯡꯒꯤ ꯀꯦꯁꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯣꯖ ꯇꯧꯁꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯈꯪꯉꯤ ꯃꯥꯌꯥꯁꯤꯗꯤ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯧꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯒꯥꯔꯤ ꯑꯆꯠꯄ ꯑꯃꯅ ꯃꯉꯣꯟꯗ ꯊꯣꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯥꯔ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯌꯥꯗ ꯊꯣꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯀꯤ ꯀꯦꯃꯦꯔꯥꯗꯁꯨ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤꯡꯁꯤ ꯎꯏ ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯐꯖꯅꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯄꯨꯂꯤꯁꯅꯁꯨ ꯃꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯣ ꯑꯗꯨꯝ ꯀꯩꯁꯨ ꯇꯧꯗꯕꯤꯗ ꯂꯣꯏꯁꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯇꯗ ꯑꯩꯒꯤ ꯁꯪꯁꯥꯔꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯃꯤ, ꯄꯨꯡꯇꯨꯝ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯆꯅꯥꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯥꯏ ꯑꯦꯝ ꯁꯣꯔꯤ, ꯑꯗꯨꯒ ꯑꯗꯣꯝꯒꯤꯗꯃꯛꯇ ꯈꯟꯕꯗꯁꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯗꯨꯗ ꯔꯤꯇꯦꯁꯅ ꯍꯥꯏꯔꯛꯈꯤ, ꯃꯁꯤ ꯅꯪꯅ ꯂꯥꯟꯒꯗꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯔꯆꯅꯥ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯆꯅꯥ ꯑꯁꯤꯁꯨ ꯃꯥꯒꯤ ꯁꯥꯏꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯌꯥꯝ ꯇꯧꯔꯛꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯦꯁ ꯑꯥꯏ ꯁꯛꯇꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯆꯅꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯪ ꯁꯁꯄꯦꯟꯁꯟꯒꯤ ꯃꯇꯥꯡ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯑꯗꯨꯝ ꯃꯁꯤꯗꯤ ꯀꯃꯟ ꯑꯣꯏ ꯂꯩꯔꯛꯄꯅꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯟꯅꯗꯤ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯝꯇꯗꯤ ꯐꯪꯗꯦ꯫ ꯑꯗꯨꯒ ꯔꯆꯅꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯁꯦꯡꯅ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯃꯤꯠ ꯍꯥꯏꯔꯤꯕꯁꯤ ꯖꯦꯜꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅꯤ꯫ ꯃꯗꯨꯗ ꯅꯥꯌꯛꯅ ꯍꯥꯏꯔꯛꯈꯤ, ꯃꯈꯣꯏꯁꯦ ꯗ꯭ꯔꯒ ꯍꯦꯟꯖꯟꯅ ꯆꯥꯁꯤꯟꯕꯒꯤ ꯇꯧꯕꯅꯦꯅ ꯔꯤꯄꯣꯔꯠꯇꯗꯤ ꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯈꯣꯏ ꯐꯦꯃꯤꯂꯤꯁꯤꯡꯗꯨꯒꯤ ꯈꯟꯕꯗ꯫ ꯑꯩꯅ ꯆꯨꯝꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯔꯤꯇꯦꯁꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯆꯥꯁꯤ ꯃꯐꯝꯗꯨꯗ ꯁꯤꯈꯤꯅ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗ ꯅꯥꯌꯛꯅ ꯍꯥꯏꯔꯛꯈꯤ, ꯅꯪ ꯃꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯣ ꯇꯣꯛꯑꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯃꯗꯨ ꯃꯈꯥ ꯇꯥꯔꯛꯑꯣꯅꯨ꯫ ꯃꯁꯤꯒꯤ ꯀꯅꯦꯛꯁꯟꯁꯤꯡꯁꯦ ꯑꯩ ꯈꯔ ꯈꯪꯅꯤꯡꯕ ꯑꯃ ꯂꯩꯕꯒꯤꯅꯤ꯫ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯔꯥ ꯃꯁꯤꯒꯤ ꯀꯅꯦꯛꯁꯟꯁꯦ ꯂꯣꯏꯁꯟꯈ꯭ꯔꯣ꯫ ꯁꯨꯟꯗꯔꯁꯨ ꯁꯤꯈ꯭ꯔꯦ, ꯂꯣꯌꯔꯗꯨꯁꯨ ꯁꯤꯈ꯭ꯔꯦ, ꯑꯗꯨꯒ ꯕꯥꯏꯛꯇ ꯇꯣꯡꯕ ꯑꯅꯤꯗꯨꯁꯨ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯩꯗ ꯅꯪ ꯁꯤꯕꯁꯤꯗ ꯌꯥꯎ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯁꯦ ꯃꯁꯤꯒꯤ ꯀꯦꯁꯁꯤꯗ ꯎꯔꯨ ꯂꯩꯁꯟꯗꯨꯅ ꯂꯩꯔꯅꯤ꯫ ꯅꯪ ꯗꯁꯥ ꯇꯥꯕ ꯌꯥꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯁꯥꯔ, ꯌꯨ ꯇꯟꯗꯨꯅ ꯂꯩꯔꯨꯕ ꯀꯥꯡꯕꯨꯁꯤꯡꯗꯨ ꯈꯛꯇꯅꯤ ꯁꯤꯔꯤꯁꯦ, ꯑꯇꯩꯗꯤ ꯁꯤꯕ ꯅꯠꯇꯦ꯫ ꯑꯩꯅꯅꯦ ꯑꯁꯤꯕ ꯃꯌꯥꯝꯁꯤꯒꯤꯅꯦ ꯋꯤꯠꯅꯦꯁ ꯑꯣꯏꯕ ꯃꯇꯝꯗꯅꯦ ꯑꯩ ꯏꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯦꯅ ꯇꯧꯕꯅꯤ꯫ ꯌꯥꯔꯦ ꯃꯁꯤꯒꯤ ꯀꯦꯁꯁꯦ ꯂꯣꯏꯁꯟꯈ꯭ꯔꯣ꯫ ꯅꯪ ꯅꯁꯥꯅꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯅꯨꯀꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯆꯅꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯦꯁ ꯑꯥꯏ ꯅꯥꯌꯛꯁꯨ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯃꯌꯥꯝ ꯈꯪꯍꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯆꯅꯥ ꯑꯁꯤ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛ ꯑꯥꯔ ꯀꯦ ꯄꯨꯔꯝꯒꯤ ꯐ꯭ꯂꯥꯏ ꯑꯣꯚꯔ ꯕ꯭ꯔꯤꯖꯇꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯗꯤꯚꯥꯏꯗꯔꯗ ꯂꯩꯔꯤꯕ ꯀꯣꯡꯀ꯭ꯔꯤꯠ ꯕꯣꯛꯁꯁꯦ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯌꯨ ꯇꯔꯟ ꯂꯩꯔꯒ ꯆꯠꯄ ꯃꯇꯝꯗ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤ ꯁꯤꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯃꯍꯥꯛꯁꯨ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯝꯕꯤꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯆꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯗꯤꯚꯥꯏꯗꯔ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯀꯣꯡꯀ꯭ꯔꯤꯠ ꯕ꯭ꯂꯣꯛꯁꯤꯡꯗꯨ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯗꯤꯚꯥꯏꯗꯔꯒꯤ ꯀꯣꯡꯀ꯭ꯔꯤꯠ ꯕ꯭ꯂꯣꯛꯇꯣ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯌꯥꯔꯛꯇꯕ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯒꯥꯔꯤ ꯌꯥꯔꯒ ꯊꯧꯕꯒꯤ ꯃꯑꯣꯡꯗꯨꯁꯨ ꯔꯆꯅꯥꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯔꯆꯅꯥ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯑꯦꯁ ꯑꯥꯏ ꯅꯥꯌꯛꯇꯨ ꯄ꯭ꯔꯚꯥꯀꯔ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯌꯨ ꯇꯔꯟꯒꯤ ꯊꯣꯛꯈꯤꯕ ꯀꯦꯁꯁꯤꯡꯁꯤꯒꯤ ꯐꯥꯏꯜ ꯑꯃ ꯂꯧꯔꯝꯃꯤ꯫ ꯄ꯭ꯔꯚꯥꯀꯔꯅ ꯐꯥꯏꯜꯗ ꯄꯤꯔꯒ ꯍꯥꯏꯔꯛꯈꯤ, ꯁꯥꯔ, ꯁꯥꯔꯅ ꯄꯥꯝꯕ ꯌꯨ ꯇꯔꯟꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯗꯨꯅꯤ꯫ ꯁꯥꯔ, ꯑꯩꯅ ꯈꯟꯕꯗ ꯁꯥꯔꯅ ꯍꯥꯏꯗꯨ ꯆꯨꯝꯕꯁꯨ ꯃꯥꯜꯂꯤ꯫ ꯐꯩꯅꯦ ꯄ꯭ꯔꯚꯥꯀꯔ, ꯅꯪ ꯈꯛꯇ ꯃꯉꯥꯏꯔꯦ ꯈꯔ ꯊꯥꯖꯕꯤꯔꯤꯁꯦ ꯍꯥꯏꯗꯨꯅ ꯅꯥꯌꯛꯁꯨ ꯆꯠꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯆꯅꯥ ꯑꯁꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯌꯨ ꯁꯦꯞꯇ ꯃꯥꯟꯕ ꯗꯣꯔ ꯍꯦꯡꯒꯔꯗꯨ ꯇꯥꯔꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯦꯕꯜꯗ ꯊꯝꯗꯨꯅ ꯃꯍꯥꯛ ꯏꯔꯨꯖꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯔꯨꯖꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯁꯝ ꯗ꯭ꯔꯥꯏꯌꯔ ꯇꯧꯔꯤꯕ ꯃꯇꯝꯗ ꯈꯪꯍꯧꯗꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯌꯨꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯧꯅ ꯃꯍꯥꯛ ꯐꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗꯦ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ
ꯌꯣꯡꯕꯒꯤ ꯌꯨꯝꯗ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯦꯁꯥꯏ ꯅꯥꯌꯛꯇꯨ ꯁꯤꯈꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯐꯣꯇꯣꯁꯤꯡꯁꯦ ꯐꯂꯥꯡꯁꯤꯗ ꯊꯦꯠꯂꯒ ꯃꯍꯥꯛꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅꯁꯨ ꯈꯟꯈꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯐ꯭ꯂꯥꯏꯑꯣꯚꯔꯗ ꯃꯤꯁꯤꯡꯁꯦ ꯁꯤꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯔꯆꯅꯥꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯃꯥꯒꯤ ꯃꯈꯣꯟ ꯇꯥꯅꯤꯡꯗꯨꯅ ꯃꯃꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯑꯣꯐꯤꯁꯇ ꯂꯩꯕ ꯅꯨꯄꯥꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯏꯃꯥ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯅꯠꯇꯦꯗ ꯏꯃꯨꯡ ꯃꯅꯨꯡ ꯀꯗꯥꯏꯗꯒꯤꯅೋ ꯑꯩꯕꯨ ꯍꯥꯏꯕ ꯂꯥꯛꯑꯁꯤꯔꯣ ꯏꯃꯥ ꯑꯝꯇ ꯉꯥꯏꯈꯣ ꯅꯈꯣꯟ ꯁꯨꯝ ꯇꯥꯅꯤꯡꯗꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯕꯕꯥꯗꯤ ꯅꯣꯏ ꯅꯄꯥꯗꯤ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯃꯤꯅꯤ ꯏꯃꯥ ꯈꯔ ꯐꯖꯅ ꯋꯥꯗꯣ ꯉꯥꯡꯉꯨ ꯌꯥꯗ꯭ꯔꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯄꯣ ꯑꯩꯁꯨ ꯇꯨꯝꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗ ꯑꯩꯁꯨ ꯉꯁꯤꯗꯤ ꯋꯥꯔꯦꯅ ꯁꯨꯝ ꯄꯣꯊꯥꯔꯝꯕꯅꯤ ꯑꯗꯣ ꯑꯇꯩꯗꯤ ꯀꯩꯀꯩ ꯍꯥꯏꯅꯤꯡꯉꯤꯒꯦ ꯅꯁꯨ ꯃꯗꯩꯗ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯦꯗ ꯏꯃꯥ ꯑꯩ ꯁꯨꯝ ꯀꯤꯔꯦꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯔꯆꯅꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯑꯩ ꯁꯨꯝ ꯏꯊꯟꯗ ꯂꯩꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯗꯨꯗꯨꯅꯅꯤꯅꯦꯍꯦ ꯑꯩ ꯅꯪ ꯂꯨꯍꯣꯡꯊꯣꯛꯑꯣꯅ ꯍꯦꯛ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯇꯥꯔꯗꯤ ꯅꯪ ꯅꯊꯟꯗ ꯂꯩꯕꯗꯨꯁꯨ ꯂꯩꯔꯔꯣꯏꯗꯅ ꯑꯣ ꯐꯔꯦ ꯏꯃꯥ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯍꯥꯏꯗꯨꯅ ꯔꯆꯅꯥꯗꯨ ꯐꯣꯟ ꯊꯝꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯑꯗꯤꯇ꯭ꯌꯁꯨ ꯔꯆꯅꯥꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯔꯆꯅꯥꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗꯨꯗ ꯃꯦꯁꯦꯖ ꯑꯣꯏ ꯊꯥꯔꯝꯃꯤ ꯃꯦꯁꯦꯖꯇꯨꯗ ꯑꯗꯤꯇ꯭ꯌꯅ ꯔꯆꯅꯥꯗ ꯑꯥꯏ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯑꯃ ꯏꯔꯛꯏ ꯂꯞ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯑꯃ ꯏꯔꯛꯏ ꯌꯨ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯑꯃ ꯏꯔꯛꯏ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯔꯆꯅꯥ ꯑꯁꯤ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯃꯁꯤꯗꯩꯗ ꯈꯤꯇꯪ ꯆꯤꯡꯅꯕ ꯌꯥꯕ ꯄꯣꯠ ꯑꯃꯗꯤ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯥꯏ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯑꯃ ꯏꯔꯛꯏ ꯂꯞ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯑꯃ ꯏꯔꯛꯏ ꯌꯨ ꯍꯥꯏꯗꯅ ꯇꯣꯉꯥꯟꯅ ꯑꯃ ꯏꯔꯛꯄꯁꯤꯅꯤ ꯌꯨꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ ꯔꯆꯅꯥ ꯀꯩꯁꯨ ꯈꯟꯗꯅ ꯇꯨꯝꯈꯤꯔꯝꯃꯤ ꯃꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯥꯌꯛ ꯑꯗꯨ ꯑꯍꯤꯡ ꯇꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯂꯝꯗꯦ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯈꯤ ꯀꯦꯁꯇꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯆꯅꯥꯅ ꯁꯨꯝ ꯇꯨꯝꯃꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯒꯥꯔꯤꯒꯤ ꯍꯦꯠꯂꯥꯏꯠ ꯑꯃ ꯊꯥꯟꯖꯜꯂꯛꯑꯝꯃꯤ ꯃꯃꯥꯏꯗ ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯤ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯐꯃꯨꯡꯒ ꯀꯣꯟꯅꯅ ꯃꯍꯥꯛꯁꯤ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯌꯥꯝꯅ ꯀꯤꯈꯤꯔꯝꯃꯤ ꯀꯔꯤꯅꯣ ꯑꯍꯤꯡꯁꯤꯗ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯑꯉꯥꯡꯒꯤ ꯕꯂꯨꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯕꯂꯨꯟꯗꯨ ꯃꯥꯅ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯕꯂꯨꯟꯗꯨ ꯍꯦꯛ ꯃꯅꯤꯡꯗ ꯃꯍꯥꯛꯅ ꯃꯤ ꯃꯌꯥꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯍꯥꯛꯅ ꯃꯤ ꯃꯌꯥꯝꯗꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯌꯨ ꯇꯔꯟꯗ ꯁꯤꯈꯤꯕ ꯃꯤꯁꯤꯡꯁꯤ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯌꯥ ꯑꯃꯁꯨꯡ ꯓꯔꯅꯥꯁꯨ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯓꯔꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯩꯗꯧꯔꯕꯅꯣꯅ ꯌꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯤꯔꯦ ꯍꯥꯏꯕꯗꯨꯅ ꯂꯩꯕꯗꯨꯕꯨ ꯈꯨꯗꯛꯇ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯅꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯔꯆꯅꯥ ꯄꯨꯡꯈꯪ ꯈꯪꯈꯤꯗꯨꯅ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯏꯃꯨꯡ ꯑꯗꯨ ꯃꯩ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯆꯥꯛꯈꯨꯝ ꯇꯥꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯏꯁꯤꯡ ꯊꯛꯀꯦꯅ ꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯇꯨꯡ ꯂꯩꯗꯨꯅ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯥꯌꯥ ꯑꯃꯁꯨꯡ ꯓꯔꯅꯥ ꯑꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯌꯥ ꯄꯨꯡꯀꯤ ꯀꯤꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯃꯃꯥꯗ ꯅꯥꯎꯇꯤ ꯁꯥꯖꯔꯝꯃꯤ ꯃꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯌꯥ ꯀꯤꯕꯅ ꯊꯛ ꯅꯤꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯂꯩꯕ ꯊꯥꯡ ꯁꯨꯔꯤ ꯃꯆꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯔꯆꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯁꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯅꯪꯅꯅꯤ ꯅꯪꯅ ꯐ꯭ꯂꯥꯏꯑꯣꯚꯔꯗ ꯂꯩꯔꯤꯕ ꯀꯣꯡꯀ꯭ꯔꯤꯠ ꯕ꯭ꯂꯣꯛꯁꯤꯡꯗꯨ ꯂꯧꯊꯣꯛꯑꯒ ꯌꯨ ꯇꯔꯟ ꯂꯩꯈꯤꯕꯗꯒꯤ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤ ꯁꯤꯕꯅꯤ ꯑꯩ ꯎꯍꯧꯏ ꯃꯗ ꯔꯆꯅꯥꯅ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯗꯤꯚꯥꯏꯗꯔꯗ ꯂꯩꯕ ꯀꯣꯡꯀ꯭ꯔꯤꯠ ꯕ꯭ꯂꯣꯛꯁꯤꯡꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯅꯪꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯥ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯪꯒꯤ ꯒꯥꯔꯤꯒꯤ ꯌꯥꯗꯗꯅ ꯂꯩꯕꯗꯨꯁꯨ ꯑꯩꯅ ꯂꯥꯛꯂꯒ ꯅꯪꯒ ꯌꯨꯝ ꯇꯥꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯌꯨ ꯅꯪꯅ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯍꯥꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯃꯗꯨꯗ ꯔꯆꯅꯥꯅ ꯑꯩ ꯍꯥꯠꯇꯦ ꯑꯩ ꯈꯪꯖꯗꯦ ꯍꯥꯏꯔꯝꯃꯤ ꯍꯣꯏꯗꯕ ꯉꯥꯡꯒꯅꯨ ꯅꯪꯅ ꯀꯣꯡꯀ꯭ꯔꯤꯠ ꯕ꯭ꯂꯣꯛꯇꯣ ꯂꯧꯊꯣꯛꯄꯗꯣ ꯑꯩ ꯎꯍꯧꯏ ꯍꯣꯏ ꯉꯁꯤ ꯑꯩ ꯀꯣꯡꯀ꯭ꯔꯤꯠ ꯕ꯭ꯂꯣꯛꯇꯨꯕꯨꯗꯤ ꯂꯧꯊꯣꯛꯏ ꯑꯗꯨ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗꯗꯤ ꯀꯣꯡꯀ꯭ꯔꯤꯠ ꯕ꯭ꯂꯣꯛꯇꯨꯗꯤ ꯑꯩꯅ ꯂꯧꯊꯣꯛꯄ ꯅꯠꯇꯦ ꯃꯗꯨꯗ ꯃꯥꯌꯥꯅ ꯍꯥꯏꯔꯛꯈꯤ
Mi amada hangurasu aina natti hai mi amada hangurasu aina natti hai nanggi answer sisu chap mane numit aduda Jharna amasung aise yam gyan tana gari tongdo laksabani madudagi di Jharna do tumninge haramadagi nangna lokthuba lokthokiba concrete block tuna aise accident thwe ai sana pisisu numitu da sibani numit aduda aise gyan mangdu ambulance manungda leirami aigi isana pidu koi hang lami adu mahakti train gi tali da mathanda sanaduna leirami madu uba matamda ai hakse thawai se thadokuna aigi isana pidigi manakta changduna aigi isana pisi senagibani aigi isana pisi sahi manga khata phada ngairi numit ado mahaki birthday ni tanjadu da angang na chagladna mama da hairakcham ima mahakana kaino nangna akhoi ma se kaphalise madu daida mayana ki anti se kasu tawida ai misida kanom sang hibagi tawbani ima nang ai wari libi gera hoi libi ge chalo phang du le ramko ai baba lage haiduna anga adu ka thazilami madudagi di rachana su kibana loirami aduga maya rachana gi manata lagami rachana agina mahaki makhuta maya na paran bathang adu paidan le pathena rakhi rachana mathandana thang adu masai makhuta lenzerami maduda mahak kaptuna khangki aduga haraki concrete block to lokthokiba mido ai nomata nomadi nangona soidana haige nangi na sama su nang halibase kana no irasene khangdi adu ai thiraga haraki harana ai wasaktuna haribasini haiduna haraki madudagi di maya na haraki yare phare adudi nangona ina noma khathang pini aduga nimituda pakhokiba mi dugi maminga lekham gai gona haigadabani madu haiduna rachana si gyan taraklami aduga maya ga Jharna ga su mahaki mamangda leramde mahak gyan mangduna ebak makhada taatuna lerebla thenerakhi madudagi di mahak imanduna Aditya da phone torame Aditya ne haraki rachana ai meeting de leiri ai ngare wari sanase Aditya amta ta khuni ai meeting de leiri haba wari sanaba phalakta haba upai leitadana rachana su phone kathalami madudagi ratna haifam to phone khangiti aduga mahak ningsanglami aingola sa sam khata pibiyu tangi na sa ha kumi da ibu thoke habadu mahake na kongda hanjin ta khirami madudagi rachana si SI nayak ki manakta lagdami SI nayak na mahake asokudubu dressing to birami aduga mahak na haki ai khuta kaise mana ibu kahandane aina ne kakke yauna kapunati askadaroge ka story ka nang wakan yam hejana khale aduna ni natisa aina ne madugi numituda concrete block to lokhoki ba mi du thi de ba suya yadi amta yare ka daru ngai kho ai yare habise ai thi da ba yadabani nang mating pang habra pang wa habra nang na pang wa hai ta ga sune ai ithandana thi ani aduna kanom ta disa khodana haiba matamda rasna se sta sulam ni ma nayak da kari gumba sales kara pijarami rasna na yumgi khoi bu su ni ba matamda nayak na investigation tawbagi mahagi phalangda thetuna leiriba U-turn gi victim gi report singdu photo singdu ahana ukhirami aduga tanjadu da nayak su sanglami nangsu aina thijaliba sumaina thijaliba natra sideda phalangla theliba myamsna karino haiduna halaki madana yana kumaki photo amasung details singse aina check tawo yaba makai tawre aduga makhoi se pattern amadi yauri masideda U symbol se asiba khudingi mafam khudimakta loina thenaki karigumba object kumba natraga yango sidasu camera sida mahana sign tawai se U gi sign ni adu yo rachana nangi ngarang thokiba thodokda karigumba U sign gi pattern ama karigumba ugi bai khot ki bai yawbra maduda rachana na ai thodongna di khalude thodongna di uti haidra rachana ga nayakatu mahaki yundagi thokirami asomna kandana mayadu mahaki mihatpada masak khanglani haiduna harauduna lerami rachana amasung nayak adu traffic office da laglami adudaga malik ta muhairaki sir kai lere hangi RK Puram da thokhiba accident mayam do ada mars ki tang ma pa da thokhib jon ta yenge ni sir angang nupi masamaga mama maga sibdra hoi mani sir magi footage leitre akoi matam du da
ꯃꯐꯝꯗꯨꯗ ꯀꯦꯃꯦꯔꯥ ꯈꯤꯜꯍꯧꯗꯦ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯈꯤꯟꯕ ꯍꯧꯕꯅꯤ ꯑꯗꯨꯗꯨꯅ ꯃꯗꯨꯒꯤ ꯐꯨꯇꯦꯖꯇꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯐ꯭ꯂꯥꯏꯑꯣꯚꯔꯒꯤ ꯆꯪꯐꯝꯗꯒꯤꯅ ꯊꯣꯛꯈꯤꯕꯒꯤꯗꯤ ꯀꯦꯃꯦꯔꯥ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯒꯤ ꯀꯦꯃꯦꯔꯥꯗꯨꯗꯤ ꯆꯦꯛ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯌꯥꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯝꯇ ꯌꯦꯡꯁꯤ ꯍꯧꯔꯛꯄꯗꯒꯤ ꯑꯝꯇ ꯌꯦꯡꯉꯨꯀꯣ ꯑꯗꯨꯗꯨꯒ ꯌꯥꯝ ꯊꯨꯅ ꯊꯣꯛꯈꯤꯕ ꯃꯤꯁꯨ ꯌꯦꯡꯒꯗꯕꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯊꯣꯡ ꯃꯆꯤꯟꯗꯒꯤ ꯆꯪꯗꯨꯅ ꯂꯥꯛꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯤ ꯐ꯭ꯂꯥꯏꯑꯣꯚꯔꯗꯨ ꯂꯥꯟꯕ ꯃꯇꯝꯗ ꯃꯤꯅꯤꯠ 10 ꯅꯠꯇ꯭ꯔ 13 ꯃꯨꯛꯇꯤ ꯆꯪꯕ ꯌꯥꯏ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯐ꯭ꯂꯥꯏꯑꯣꯚꯔꯗꯨ ꯂꯥꯟꯗꯕꯤꯗ ꯌꯨ ꯇꯔꯟ ꯂꯩꯗꯨꯅ ꯂꯥꯛꯇꯥꯔꯒꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯎꯔꯔꯣꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯊꯣꯛꯂꯛꯐꯝꯁꯤꯗ ꯃꯍꯥꯛ ꯑꯃꯨꯛ ꯎꯗꯨꯅ ꯂꯥꯛꯀꯅꯤ ꯑꯗꯨꯗꯨꯅ ꯑꯅꯤꯃꯛꯁꯤ ꯌꯦꯡꯉꯨ ꯐ꯭ꯂꯥꯏꯑꯣꯚꯔ ꯍꯧꯔꯛꯄꯒꯤ ꯀꯦꯃꯦꯔꯥꯗꯨꯅꯦ ꯑꯗꯨꯒ ꯐ꯭ꯂꯥꯏꯑꯣꯚꯔ ꯂꯣꯏꯔꯛꯄꯒꯤ ꯀꯦꯃꯦꯔꯥꯗꯨꯅꯦ ꯑꯅꯤꯃꯛꯇꯨ ꯄꯨꯟꯅ ꯊꯥꯔꯒ ꯌꯦꯡꯉꯨ ꯑꯗꯨꯗꯨꯒ ꯊꯣꯛꯐꯝ ꯑꯃꯁꯨꯡ ꯆꯪꯐꯝꯗꯣ ꯑꯗꯨꯁꯨ ꯊꯥꯔꯒ ꯊꯝꯃꯨ ꯃꯗꯨꯗꯒꯤꯗꯤ ꯐꯨꯔꯤꯠ ꯖꯦꯀꯦꯠ ꯑꯉꯥꯡꯕ ꯂꯤꯠꯄ ꯅꯨꯄꯥ ꯑꯃꯅ ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯄ ꯊꯦꯡꯅꯈꯤ ꯅꯨꯄꯥ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅꯁꯨ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯆꯅꯥ ꯑꯃꯁꯨꯡ ꯅꯥꯌꯛꯅ ꯃꯁꯤ ꯅꯨꯄꯥꯁꯤꯒꯤ ꯒꯥꯔꯤꯁꯤꯒꯤ ꯅꯦꯝ ꯄ꯭ꯂꯦꯠꯁꯦ ꯌꯦꯡꯉꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯂꯤꯛꯅ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯦꯝ ꯄ꯭ꯂꯦꯠꯁꯤꯒꯤ ꯃꯃꯥꯡꯗ ꯌꯥꯎꯔꯤꯕ ꯅꯝꯕꯔꯁꯤꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯅꯝꯕꯔ ꯌꯥꯎꯗꯦ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯝꯕꯔꯁꯤ ꯌꯥꯎꯏ ꯑꯗꯨ ꯅꯝꯕꯔꯁꯤ ꯑꯝꯇ ꯆꯦꯛ ꯇꯧꯁꯤ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨ ꯅꯥꯌꯛꯅ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯦꯁꯥꯏ ꯅꯥꯌꯛꯅ ꯃꯁꯤ ꯒꯥꯔꯤꯁꯤꯒꯤ ꯅꯝꯕꯔꯁꯦ ꯗꯤꯇꯦꯜꯁ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯂꯤꯛꯇ ꯍꯥꯏꯔꯝꯈꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯔꯆꯅꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯐꯥꯛꯄ ꯃꯇꯝꯗ ꯉꯔꯥꯡꯒꯤ ꯆꯦꯠ ꯍꯤꯁꯇꯔꯤ ꯂꯩꯔꯝꯃꯤ ꯆꯦꯠ ꯍꯤꯁꯇ꯭ꯔꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯌꯨ ꯍꯥꯏꯕ ꯁꯤꯝꯕꯣꯜ ꯑꯗꯨ ꯎꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯥꯌꯛꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯝꯃꯤ ꯑꯁꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯅꯥꯀꯟꯗ ꯅꯠꯇ꯭ꯔꯒ ꯑꯀꯣꯏꯕꯗ ꯌꯨ ꯁꯤꯝꯕꯣꯜꯁꯦ ꯊꯦꯡꯅꯩ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯥꯌꯛ ꯊꯣꯛꯂꯛꯇꯨꯅ ꯔꯆꯅꯥ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯝꯕꯔ ꯑꯃꯁꯨꯡ ꯑꯦꯗ꯭ꯔꯦꯁꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯗ ꯔꯆꯅꯥ ꯑꯗꯨ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯅ ꯅꯝꯕꯔ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯑꯣꯚꯔꯕ꯭ꯔꯤꯖꯇ ꯂꯥꯛꯂꯝꯃꯤ ꯑꯣꯚꯔꯕ꯭ꯔꯤꯖ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯉꯥꯡꯒꯤ ꯕꯣꯟ ꯑꯃ ꯂꯩꯗꯨꯅ ꯕꯣꯟꯗꯨꯗ ꯑꯦꯗ꯭ꯔꯦꯁꯁꯤꯡꯗꯨ ꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡ ꯑꯃꯗ ꯀꯤꯁꯟꯗꯨꯅ ꯕꯣꯜ ꯑꯗꯨ ꯊꯝꯃꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯌꯥ ꯑꯃꯁꯨꯡ ꯓꯔꯅꯥꯒꯤ ꯊꯋꯥꯏꯅ ꯔꯆꯅꯥꯅ ꯑꯦꯗ꯭ꯔꯦꯁ ꯏꯔꯝꯕꯗꯨ ꯊꯦꯡꯅꯈꯤꯔꯝꯃꯤ ꯔꯆꯅꯥ ꯑꯗꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯋꯥꯈꯜꯕꯨ ꯈꯔ ꯅꯨꯡꯉꯥꯏꯔꯗꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯕ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯌꯨ ꯇꯞ ꯇꯥꯅ ꯊꯛꯈꯤ ꯖꯒꯣꯏ ꯇꯞ ꯇꯥꯅ ꯁꯥꯈꯤꯔꯝꯃꯤ ꯃꯍꯥꯛ ꯀ꯭ꯂꯕ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯠꯂꯣ ꯍꯥꯏꯕꯒꯤ ꯎꯁꯤꯟꯁꯤꯜꯂꯝꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯅ ꯃꯍꯥꯛ ꯃꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯅꯤꯡ ꯇꯧꯒꯦꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯃꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯔꯃꯦꯁ ꯑꯣꯏꯔꯕꯁꯤꯕꯨ ꯍꯥꯏꯕ ꯃꯇꯝꯗ ꯐꯣꯟ ꯑꯗꯨꯒꯤ ꯁꯥꯏꯠ ꯑꯃꯗꯨꯗꯒꯤ ꯑꯗꯤꯇ꯭ꯌꯅ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯍꯦ ꯁꯤꯗꯤ ꯔꯆꯅꯥ ꯅꯠꯇ꯭ꯔꯣ ꯔꯆꯅꯥ ꯅꯪ ꯅꯠꯇ꯭ꯔꯣ ꯔꯆꯅꯥ ꯀꯩꯗꯧꯔꯒꯦ ꯁꯤ ꯀꯅꯥꯏ ꯅꯝꯕꯔꯅꯣ ꯁꯤ ꯑꯩꯈꯣꯏ ꯇꯥꯃꯣꯏ ꯅꯝꯕꯔꯅꯤ ꯃꯍꯥꯛꯇꯤ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯌꯨ.ꯑꯦꯁꯇ ꯍꯣꯡꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯕꯦꯡ ꯀꯩꯀꯥꯒꯤ OTP ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯥꯛꯑꯦꯅ ꯑꯩ ꯁꯤ ꯐꯣꯟꯁꯦ ꯄꯥꯏꯍꯧꯕꯅꯤ ꯅꯝꯕꯔꯁꯦ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯤꯇ꯭ꯌꯒꯤ ꯖꯤꯀꯦꯠ ꯑꯉꯥꯡꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯤ ꯄ꯭ꯔꯥꯟ ꯄꯨꯔꯛ ꯆꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯅꯥꯌꯛꯅ ꯃꯂꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯤꯇꯦꯜꯁꯤꯡꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯂꯤꯛꯅ ꯍꯥꯏꯔꯛꯈꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯤꯔꯤꯕ ꯗꯤꯇꯦꯜꯁꯇꯨ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯂꯤꯛꯅ ꯅꯥꯌꯛꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯔꯆꯅꯥꯅ ꯑꯗꯤꯇ꯭ꯌꯗ ꯌꯥꯝ ꯊꯤꯅ ꯆꯩꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯐ꯭ꯂꯥꯏꯑꯣꯚꯔꯗ ꯂꯩꯕ ꯅꯨꯡꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯅꯪꯅ ꯌꯨ ꯇꯔꯟ ꯂꯩꯔ ꯆꯠꯂꯤꯗꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯔꯣꯜ ꯕ꯭ꯂꯣꯛꯇꯣ ꯑꯩ ꯂꯧꯊꯣꯛꯑꯒ ꯑꯩ ꯌꯨ ꯇꯔꯟ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯝꯕꯤ ꯆꯠꯄ ꯃꯤꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯐ꯭ꯂꯥꯏꯑꯣꯚꯔꯗꯨꯒꯤ ꯃꯊꯛꯇ ꯆꯠꯄ ꯃꯇꯝꯗ ꯌꯥꯔꯝꯗꯦ ꯃꯗꯨꯗ ꯇꯟꯖꯥꯗꯨꯗ ꯑꯩꯍꯥꯛꯅ ꯃꯦꯀꯥꯅꯤꯛ ꯀꯧꯕꯅꯤ ꯃꯦꯀꯥꯅꯤꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯑꯩꯅ ꯇꯣꯡꯗꯨꯅ ꯆꯠꯂꯤ ꯑꯗꯨꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯅ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯔꯆꯅꯥ ꯑꯁꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯃꯥꯌꯥꯅ ꯑꯗꯤꯇ꯭ꯌꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯇꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯟꯐ꯭ꯌꯨꯖꯟ ꯉꯥꯛꯇꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯅꯥꯌꯛꯇ ꯍꯥꯏꯔꯝꯃꯤ ꯁꯥꯔ ꯒꯥꯔꯤ ꯑꯁꯤ ꯆꯞꯄꯨꯗꯤ ꯃꯥꯟꯅꯩ ꯑꯗꯨꯗꯨꯒ ꯒꯥꯔꯤ ꯑꯁꯤꯒꯤ
mahaki maningsi yango amana maningse kai amana maningse kai de aduduga gari sigi number se anisi ju manade aduna gari anisi manade chatkiba miga halapa miga gari se manade aduna thawdoktuda road block lothoi banu padu masidi na trisa harami tazaduda rachana su pakatuna chen kirami aduduga athengba ahin yaw kumatandadi aditegi thongdu thilaki aduduga ma thong hangtokuna yema matamda bon ama taduna lerami tazaduda aditya su khanghaudaba nuksiki samin ama lakhirami aduduga imungda sangkirami madudagi tazaduda bon su pokhaiduna aditya khamkirami rachana thong khangduna mahak yum tamna satnabu honabada gari yumta leramdi mahakna taxi kawi taxi ju tade madudagi di mahakna auto ama phaduna aditya ki yum duda lakrami aditya ki phone su satkiramdi somna kadana nayakna rachana da phone tawki aduduga haraki nangla pigiba address tu address tu seran turale haiba matanda ai khangi address tu la le haiba do harami adudagi di makoi aditya ki mayumda laona harami rachana na nayakta ritesh ki mayum sanaga ritesh lophalu so harami aduduga pura u na so haiki madudagi di nayak si ritesh ki mayum satuna ritesh lawduna lagrami lambi da ritesh na kaidorage haiba matamda nangi na sanapi amasung nangi maya accident thokpa numituda aikoina satriba mafamda leiriba nupasina mahaki bike tuna U-turn leiki U-turn leiba matamda divider leiba concrete block sing du mara lokthokna U-turn leikibani aduga hanle mafamda concrete block sing du thamjandabana nangi na sanapi amasung nangi nupi adu accident thokibani aduga sikibani aduduna aikoina mafamda satnaba honaribani madudagi di rachana ne nayak ne ritesh ne puna aditya ki mayum da yoroki mayum yorokpa matamda aditya du mathanda thori yanjaduna leirambu thenaraki rachana na thang poroktuna aditya bu maki hasi tauge tawriba thori du kasatuna aibidi phi du kasatuna mahaki thawai se kanbirami madudagi di rachana na haki makhoi du sida leiri akhoi sasi na haiduna rachana amasung aditya ka punna makoi adu mapan thokirami madudagi di imungdudagi angang nupi macha amana baba ko tarami mana changchanduna yebo matamda mai ngalaklami aduduga ritesh tu mahaki macha nupi du uba phanglamlami mahaki macha nupi du mahakna kauduna kaplami aduduga mahaki mama du kadaino na hangpo matamda asomna kana maya du letuna lerami aduduga maya uba matamda yam tina kapkirami madudagi di maya na haraki nangna aditya du thadokri kegido ai siba amasung aigi chanapi haliba concrete block lokthokhiba nupa adu mahakni aduduna ai raman khumani mahak hatkani harami maduda film asida twist ama laki kalma makhangi twist no haiba matamda concrete block adu ritesh na lokthok poirami ritesh na wai liraki mahana office tagi halappa matamda maya na mangona phone tawtuna macanapi birthday gi gift poro haikibani adu mahakti gift adu office to huntoktuna lakirami adudagi di mahakna macanapi birthday nangnabagi damakta mahakna concrete block tu lokthokuna mahak adu office tamna U-turn leidana satnami numit adu nongga chubanina khudong yam saram kidi aduduna mahakna madugi thabak tu tawkibani madu wahil tawa matamdagi di rachana amasung maya mathanda kapsarami asom nakandana nayak ki phone da concrete block lokthokpa nupa adugi details singdu malik na nayak ki phone da tharakhirami details tu yemu matamda nayak na haraki concrete block lokthokiba nupa adu atai kanamta nati ritesh na lokthokibani haiduna makhoi lip hangna bo honaba matamda lip adu maya gi shakti na hangbu yaramdi aduduga maya na asomna kanda nangi macanapi hakani akhoi icanapi hakani haiduna maya na ritesh tu hat ke tawu matamda tanjaduda macanapi na kaptuna papa hapigano haiduna haraki madudagi di maya na ritesh tu hatabi mahakdang macanapi rigi kibadubu thembiramki madu uba matamda ritesh mathamai porpok saksaki mahakna tawruba thabak amakhaktana mahaki macanapi amasung mahaki nupi sinaba maram oibaduna mahakse mathanda
ꯄ꯭ꯔꯣꯛ ꯆꯥꯛꯆꯈꯤ ꯄꯦꯟꯈꯤꯔꯝꯗꯦ ꯑꯁꯣꯝꯗꯅ ꯂꯤꯐ ꯍꯥꯡꯕ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯌꯔ ꯇꯝꯅ ꯀꯥꯈꯠꯂꯛꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯕ ꯃꯇꯝꯗ ꯃꯊꯟꯇ ꯄꯦꯟꯖꯔꯝꯗꯦ ꯑꯗꯨꯗꯨꯅ ꯃꯍꯥꯛꯅ ꯈꯟꯈꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯕꯤꯜꯗꯤꯡꯗꯨꯗꯒꯤ ꯆꯣꯡꯊꯔꯒ ꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯤꯜꯗꯤꯡꯗꯒꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯥꯌꯥꯒꯤ ꯁꯛꯇꯤꯅ ꯃꯍꯥꯛꯁꯤ ꯕꯤꯜꯗꯤꯡꯗꯨꯒꯤ ꯃꯈꯥꯗ ꯇꯥꯔꯛꯄꯗ ꯂꯩꯕꯥꯛꯇ ꯊꯦꯡꯗꯕꯤꯗ ꯄꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯤ ꯉꯁꯥꯏꯒꯤ ꯊꯣꯡꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤ ꯂꯥꯛꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯒꯤ ꯃꯤꯀꯨꯞꯇꯨ ꯑꯃꯨꯛ ꯎꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯤꯇꯦꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯤꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯗꯨꯒ ꯇꯥꯟꯖꯥꯗꯨꯗ ꯃꯥꯌꯥꯒꯤ ꯊꯋꯥꯏ ꯂꯥꯛꯇꯨꯅ ꯔꯤꯇꯦꯁꯇ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯁꯤ ꯁꯤꯔꯦ ꯍꯥꯏꯕꯁꯨ ꯈꯪꯖꯗꯦ ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯨꯒ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯍꯥꯏꯖꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯅ ꯅꯪꯒꯤ ꯄꯅꯤꯁꯃꯦꯟ ꯅꯪꯒꯤ ꯗꯟꯗꯤ ꯍꯥꯏꯔꯒꯗꯤ ꯅꯪ ꯃꯁꯤꯒꯤ ꯕꯔꯗꯟꯁꯦ ꯃꯁꯤꯒꯤ ꯑꯔꯨꯝꯕꯁꯦ ꯄꯨꯔꯒ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯅꯈꯨꯠꯃꯛꯅ ꯍꯥꯠꯄꯅꯤ ꯑꯩꯁꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯂꯨꯝꯁꯤ ꯄꯨꯗꯨꯅ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯌꯥꯅ ꯓꯔꯅꯥꯗꯨꯕꯨ ꯄꯝꯈꯠꯈꯤꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯔꯤꯇꯦꯁꯅ ꯀꯞꯇꯨꯅ ꯍꯥꯏꯈꯤ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯌꯥ ꯑꯃꯁꯨꯡ ꯓꯔꯅꯥꯗ ꯆꯠꯈꯤꯔꯝꯃꯤ ꯔꯤꯇꯦꯁꯀꯤ ꯃꯇꯧ ꯑꯗꯨ ꯅꯥꯌꯛ ꯑꯃꯁꯨꯡ ꯔꯆꯅꯥꯅ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯔꯝꯗꯦ ꯑꯗꯨꯒ ꯄꯣꯁ ꯀ꯭ꯔꯦꯗꯤꯠꯀꯤ ꯁꯤꯟꯗ ꯓꯔꯅꯥ ꯑꯃꯁꯨꯡ ꯃꯥꯌꯥꯗꯨ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯓꯔꯅꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯄꯨꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯅꯈꯣꯏ ꯕꯕꯥꯗꯤ ꯊꯕꯛ ꯈꯔ ꯂꯩꯔꯤ ꯈꯔ ꯂꯩꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝꯁꯤ ꯂꯣꯏꯁꯤꯟꯈꯤ ꯐꯤꯂꯝ ꯑꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯨꯜ ꯑꯃꯁꯨꯡ ꯔꯤꯒꯨꯂꯦꯁꯟꯁꯤ ꯉꯥꯛꯅ ꯆꯠꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯅꯪꯅꯗꯕ ꯑꯃꯁꯨꯡ ꯊꯨꯕ ꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯁꯝꯕ ꯂꯝꯕꯤ ꯊꯤꯒꯨꯝꯁꯤ ꯑꯁꯝꯕ ꯂꯝꯕꯤ ꯊꯤꯕ ꯃꯇꯝꯗ ꯃꯤ ꯑꯗꯨꯅꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯆꯠꯈꯤꯅꯤ ꯑꯗꯨꯕꯨ ꯇꯨꯡꯗ ꯂꯥꯛꯍꯧꯒꯗꯕ ꯃꯤꯁꯤꯡꯁꯤꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯏ ꯃꯁꯤ ꯃꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯐꯤꯂꯝꯁꯤꯒꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯔꯤꯇꯦꯁ ꯑꯗꯨ ꯀꯣꯔꯠꯇ ꯃꯁꯥꯒꯤ ꯃꯔꯥꯟ ꯌꯥꯖꯗꯨꯅ ꯃꯍꯥꯛ ꯗꯟꯗꯤ ꯐꯪꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯈꯕꯔꯗꯁꯨ ꯐꯣꯡꯈꯤ ꯕꯤꯜꯗꯤꯡꯗꯒꯤ ꯇꯥꯔꯛꯇꯨꯅ ꯅꯨꯄꯥ ꯑꯃ ꯁꯨꯄꯔꯅꯦꯆꯔꯦꯜꯒꯤ ꯑꯣꯏꯕ ꯁꯛꯇꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯤ ꯀꯟꯈꯤ ꯐꯤꯂꯝ ꯑꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯑꯅꯧꯕ ꯐꯤꯂꯝ ꯄꯨꯗꯨꯅ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯉꯥꯏꯖꯔꯝꯒꯦ ꯑꯗꯣꯝꯒꯤꯗꯃꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ